ꯆꯤꯡꯂꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯋꯥꯈꯜꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯡ ꯐꯣꯡꯗꯣꯛꯄ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯁꯤꯡꯒꯤ ꯉꯁꯤ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ, ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯍꯨꯝꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯒ ꯃꯟ ꯀꯤ ꯕꯥꯠ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅꯁꯨ ꯍꯦꯗꯂꯥꯏꯟ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡꯗ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯊꯧꯔꯝꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯁꯨ ꯐꯣꯡꯗꯣꯛꯅꯔꯒꯦ꯫ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ, ꯋꯥꯍꯪ ꯊꯣꯏꯅ ꯌꯥꯝ ꯁꯥꯡꯅꯗꯤ ꯍꯪꯅꯤꯡꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯍꯦꯟꯅ ꯑꯋꯥ ꯆꯩꯊꯦꯡ ꯈꯥꯡꯗꯨꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯄꯤꯌꯥꯔ ꯂꯩꯈ꯭ꯔꯕ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯊꯧꯔꯝ ꯑꯁꯤ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯀꯃꯥꯏꯅ ꯌꯦꯡꯉꯤ? ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯟ ꯀꯤ ꯕꯥꯠꯁꯤ ꯑꯗꯨꯝ ꯁꯦꯔꯤꯌꯦꯜ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯅꯤ ꯍꯥꯏꯇꯥꯏ꯫ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯃꯊꯪ ꯆꯠꯊꯔꯛꯄ ꯊꯧꯔꯝꯁꯤꯗ ꯑꯁꯤꯒꯨꯝꯕ ꯉꯔꯥꯡꯒꯤ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯍꯨꯝ, ꯍꯥꯏꯔꯤꯕ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁ ꯑꯍꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯁꯤꯡꯊꯥꯕ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯔꯤꯀꯣꯒꯅꯤꯁꯟ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ, ꯃꯁꯛ ꯈꯪꯂꯝꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯗꯒꯤ ꯑꯩꯈꯣꯏꯅ ꯊꯝꯕꯥꯜ ꯃꯈꯣꯛꯇꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯪ ꯆꯤꯡꯕꯀꯣ, ꯊꯝꯕꯥꯜ ꯃꯔꯤꯗꯒꯤ ꯂꯪ ꯆꯤꯡꯕꯒꯤ ꯑꯃ ꯇꯧꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯤꯡꯊꯥꯅꯤꯡꯕ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯥꯕꯨ ꯁꯩꯊꯥꯔꯛꯏ, ꯑꯗꯨꯒ ꯁꯤꯡꯊꯥꯅꯩ, ꯑꯗꯨ ꯔꯤꯀꯣꯒꯅꯤꯁꯟ ꯇꯧꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕꯗꯨꯒꯤ ꯑꯣꯏꯅ ꯃꯥꯅ ꯃꯁꯛ ꯈꯪꯉꯒꯁꯨ ꯈꯪꯕꯤꯕꯗꯨ ꯈꯛꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯃꯥꯏꯅ ꯃꯁꯛ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯁꯦꯟꯊꯪꯃꯛꯇ ꯑꯣꯏꯔꯁꯨ ꯂꯣꯟ ꯅꯠꯇ꯭ꯔꯒ ꯁꯕꯁꯤꯗꯤ ꯈꯔ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯃꯥꯏ ꯄꯥꯛꯆꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯦ ꯍꯥꯏꯗꯅ ꯄꯤꯔꯦ ꯍꯥꯏꯗꯅ ꯄꯤꯕꯗꯤ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯨꯝꯅ ꯆꯤꯟꯗ ꯑꯗꯨꯝ ꯄꯟꯕ, ꯉꯥꯏꯍꯥꯛ ꯊꯥꯒꯠ ꯁꯟꯅꯔꯒ ꯀꯩꯝꯇ ꯊꯕꯛ ꯇꯧꯔꯛꯇꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯤꯡꯊꯥꯕ ꯌꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯊꯨꯝ ꯈꯔ ꯄꯤꯕ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯣꯏꯅꯅꯕ ꯇꯣꯀꯟ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯍꯥꯏꯕ ꯇꯥꯏ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯗ ꯑꯦꯟꯀꯔꯦꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯥꯅ ꯊꯥꯒꯠꯂꯛꯏꯗꯨꯁꯨ ꯁꯤꯡꯊꯥꯔꯛꯏꯗꯨꯁꯨ ꯁꯤ ꯆꯨꯝꯒꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯑꯅꯧꯕ ꯌꯥꯎꯔꯛꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯒ ꯆꯥꯟꯅꯕ ꯃꯈꯜꯒꯤ ꯏꯟꯁꯦꯟꯇꯤꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯦꯋꯥꯔꯗꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯁꯕꯁꯤꯗꯤ ꯌꯥꯎꯕ ꯃꯈꯜꯒꯤ ꯂꯣꯟꯒꯨꯝꯕ ꯈꯔ ꯄꯤꯕꯤꯕ ꯑꯁꯦ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡ ꯑꯁꯤꯅꯁꯨ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯁꯤꯡ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯅ ꯐꯖꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯒ ꯁꯤꯃꯗꯤ ꯇꯧꯕꯤꯌꯨ, ꯑꯩꯒꯤꯗꯃꯛꯇ ꯃꯁꯤ ꯇꯧꯕꯤꯌꯨꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯌꯥꯝ ꯆꯥꯎꯈꯠꯄ, ꯑꯗꯨ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯒꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯇꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯦꯄ꯭ꯔꯣꯆ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯗ ꯍꯥꯏꯔꯒꯅ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ꯫ ꯃꯣꯏꯁꯤꯗ ꯇꯧꯔꯤꯗꯨꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯟ ꯀꯤ ꯕꯥꯠꯇ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ, ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁ, ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ, ꯑꯗꯨꯒ ꯂꯣꯏꯅꯅ IDPs ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯉꯁꯤꯐꯥꯎꯗ ꯃꯟ ꯀꯤ ꯕꯥꯠꯇ IDP ꯃꯌꯥꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ IDPꯁꯤꯡꯁꯦ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯃꯗꯨ ꯑꯩ ꯁꯤꯜꯂꯤ꯫ ꯑꯗꯨ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯍꯥꯏꯕꯁꯤ ꯁꯤꯟꯁ ꯗ ꯂꯥꯁ 3 years ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯜꯂꯛꯑꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ May 3ꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯏꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ
condolence message ama bawba natraga nuai tabni wafam ama bawba phongdoktana adum ngasi bawba prime minister leiribni haitare masina aikhoi miyam da mana entrepreneurs kara man puring thawal lai pagi wai kar haiba tar kasu miyam ni thamoi da leiribo penda base masidi adum makhata na leiri haibase honorable prime minister masi khangada haina ismai